handover service oibirabra leijare mayam gi damak handover within 24 hours online shopping service hairiba service asina mayam da piriba khudong saba sing adudi adom na pambiriba mobile gi accessory khudimak hairiba service asida home delivery gi khutang da somna order tawkibaga 24 hour gi manungda mayam da yahonjarakani accessory items sing adudi mobile charger bluetooth woofer pen drive memory card temper glass earphone keypad mobile phone back cover asina singmani item sing asi online gi khutang da facebook page instagram amadi whatsapp gi khutang da su order tawbirakpa yagani order tawbinabagi damak makhada pijaiba contact number sida call tawbiro natraga message thabiro hairiba service asina koliba area di mayang imphal bazar dagina 10 km fawbagi manungda lairiba area singda hairiba service asi yaujagani manipuri wari youtube channel gi khuthang dagi order tawbiba taragadi somna pot amagi item khudimakta 10% discount laijagani ngasimak order tawbiu som gi yumda apamba item sing yahonjarakani